Manipur COVID-19 positive OIBAGI case NONGMA-NONGMAGI HEN-GATLAKLI NGASISU status COVID-19 positive Oiba Mee Thengnabaga Loinana HOUJIK PHAOBADA PUNNA COVID-19 positive Oiba Mee gi masing 9 sure hiram asiga mari lainana Health Services Manipur na thadurakpa cherol amana hai ngarang gi pung 2 dagi ngasi gi pung 2 faubada punna mioi 15 COVID-19 gi test tauki maduda mioi 3 COVID-19 positive oiramba thengnaki hairiba pungpam asigi manungda COVID-19 positive oibagi chang asi chada kun oiki ngasi thengnaki ba COVID-19 case singado Imphal East district tagi ani amasong Imphal West district tagi amani HOUJIK PHAOBADA punna sample yakai mathoi COVID-19 test taukre masida Imphal East district ta sample mari amasong Imphal West district na sample nifu mari Bisnupur district ki oina sample ama amasong Tamenglong district tagi sample ama yaure HOUJIK PHAOBADA Imphal East district tagi mioi 3 Imphal West district ta mioi mari amasong Bisnupur district tagi mioi ama COVID-19 positive oiramba thengnakre HOUJIK status sida oirakliba laichot asidagi ngakthoknaba miyamna COVID-19 gi chana kanglon ngakna chatpagi tangai fadaba lei loinana oirakliba pibam asida miyam mipaidanaba cherol asina makata na khangalakli panba yabadi haukiba tangma panda Bisnupur district tagi mioi ama chahi asigi ihan hanboina COVID-19 positive oiramba thengnakibani